ꯇꯨꯝꯃꯤꯉꯩꯗꯅ ꯄꯔꯄꯛ ꯊꯣꯔꯛꯄꯅꯤ ꯊꯥꯀꯨꯔꯦ ꯕꯥꯁꯣꯟ ꯑꯁꯦ ꯇꯣꯉꯥꯟ ꯇꯧꯔꯦ ꯆꯪꯉꯤ ꯃꯌꯥꯝ ꯅꯤꯡꯁꯤꯡꯉꯅꯤꯅ ꯍꯥꯏꯖꯔꯤ ꯚꯤꯗꯤꯑꯣꯁꯦ ꯇꯔꯨ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯏꯁꯩꯁꯨ ꯃꯇꯦꯛ ꯑꯃ ꯁꯛꯇꯣꯛꯑꯦ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ Good afternoon, ma'am. Nungkin chak tola gani ko dukan da ngatang chalu ke ngang tum ngai dana parpak thorak pani ma'am. Tu sigi fish ne na igi naiti na ba lerak pa numi humni mari ni rom sure ba. Adoi na ngarang ta ui ko. Bijong je Hanuman atu gai di masa kali kai na iye ba. Khi nupi khoi na chena chana ga da fish ga sumai na iba se lai gi maming iba se nungai te na khong lom da su ta do ri ba tu gai di ꯑꯩꯈꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯈꯣꯡꯅ ꯈꯨꯠꯅꯁꯨ ꯁꯣꯛꯎꯕꯀꯣ ꯂꯥꯏꯒꯤ ꯃꯃꯤꯡ ꯏꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯨꯒꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯁꯦ ꯁꯥꯏꯠꯇꯅꯦꯕ ꯃꯈꯥꯔꯣꯝꯗ ꯑꯁꯤꯁꯦ ꯀꯠꯊꯠꯂꯒꯅꯦ ꯇꯩꯁꯜꯍꯟꯒꯦꯅ ꯑꯝꯇꯪ ꯇꯩꯂꯔꯗ ꯆꯠꯂꯨꯒꯦꯅ ꯑꯗ ꯁꯤꯁꯨ ꯇꯩꯁꯜꯍꯜꯂꯛꯀꯦ ꯄꯣꯠ ꯆꯩꯁꯨ ꯈꯇꯛ ꯂꯩꯔꯛꯀꯦꯅ ꯉꯥꯏꯍꯥꯛ ꯊꯣꯛꯎꯒꯦꯅ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯗꯨꯀꯥꯟ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯁꯥꯒꯠꯅꯔꯦ ꯍꯧꯖꯤꯛꯁꯦ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯗꯨꯀꯥꯟꯁꯦ ꯀꯨꯡꯅ ꯂꯩꯔꯝꯗꯦꯕ আজকে দেখলাম দোকানটা ঠাকুরের বাসনও আছে ꯃꯌꯥꯝ ꯂꯥꯏꯒꯤ ꯀꯣꯟꯒ ꯖꯥꯝ ꯐꯖ ꯐꯖꯕ ꯌꯣꯜꯂꯤ ꯑꯅꯧꯕ ꯍꯥꯡꯕ ꯗꯨꯀꯥꯟ ꯑꯣꯏ ꯃꯥꯟꯅꯩꯅꯅꯦ ꯌꯦꯡꯒꯩ ꯆꯪꯉꯛꯄꯅꯤ ꯍꯥꯟꯅꯗꯤ ꯂꯩꯔꯝꯗꯦꯕ ꯁꯤꯒꯤ ꯗꯨꯀꯥꯟꯁꯦ ꯑꯁꯤꯒꯤ ꯃꯥꯏꯀꯩꯁꯤꯒ ꯑꯩ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯆꯠꯂꯝꯃꯤ ꯈꯣꯡꯅ ꯗꯦꯂꯤ ꯆꯠꯂꯤꯅꯤ ꯍꯥꯏꯗꯤꯅꯦ ꯈꯣꯡꯅ ꯁꯨꯝ ꯆꯠꯂꯤ ꯌꯥꯝꯅ ꯐꯖꯅ ꯂꯥꯞꯄ ꯅꯠꯇꯦꯕꯅꯦ ꯑꯗꯣ ꯂꯝꯕꯤꯁꯨ ꯀꯌꯥ ꯐꯠꯂꯝꯗꯦ ꯗꯨꯀꯥꯟꯁꯤꯁꯨ ꯁꯨꯃꯥꯏꯅ ꯂꯩꯔꯝꯗꯦꯕ ꯆꯍꯤ 2 ꯃꯃꯥꯡꯗꯅꯦ ꯑꯗꯒꯤ ꯗꯨꯀꯥꯟ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯁꯥꯔꯦ ꯀꯣꯟꯒꯤ ꯗꯨꯀꯥꯟ ꯑꯅꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯩꯅꯅꯦ ꯈꯥꯡ ꯃꯅꯥ ꯄꯥꯟꯗꯕ ꯈꯥꯡ ꯑꯝꯇꯪ ꯂꯩꯒꯦꯅ ꯆꯪꯉꯛꯄꯅꯦꯕ ꯂꯩꯔꯝꯗꯦ ꯂꯩꯔꯛꯀꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯦꯡꯒꯦ ꯂꯩꯕ꯭ꯔꯥ ꯃꯇꯥ ꯆꯥꯕ ꯑꯩꯅꯅꯦ ꯑꯗꯣ ꯀꯣꯜꯂꯤꯛꯀꯥꯗꯤ ꯌꯥꯝ ꯐꯖ ꯐꯖꯕ ꯌꯣꯜꯂꯤ ꯑꯗꯣ ꯂꯥꯏꯒꯤ ꯀꯣꯜꯂꯤꯛꯁꯨ ꯌꯥꯝ ꯐꯖ ꯐꯖꯕ ꯌꯦꯡꯉꯨ ꯀꯣꯟꯒꯤ ꯈꯥꯕꯩ ꯆꯦꯀꯞꯅꯤ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯑꯩ ꯍꯣꯜꯁꯦꯜ ꯗꯨꯀꯥꯟ ꯑꯃꯈꯛꯇ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯄꯣꯠ ꯆꯩ ꯈꯛꯇꯪ ꯂꯧꯒꯦꯅꯀꯣ ꯀꯩꯅꯣꯗꯣ ꯄꯣꯠ ꯆꯩ ꯈꯛꯇꯪ ꯂꯩꯒꯦꯅ ꯑꯗꯣ ꯑꯩꯅ ꯁꯤꯁꯤꯅꯦ ꯑꯦꯛꯁꯄꯤꯌꯔ ꯑꯣꯏꯔꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯤꯡꯁꯜꯂꯒ ꯌꯦꯡꯕ ꯑꯩꯗꯤ ꯄꯣꯠ ꯂꯩꯕꯗ ꯑꯦꯛꯁꯄꯤꯌꯔ ꯗꯦꯠ ꯌꯥꯝ ꯌꯦꯡꯒꯜꯂꯦꯕ ꯑꯩꯈꯣꯏ ꯍꯁꯕꯦꯟꯗꯤ ꯌꯦꯡꯒꯟꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯦꯛꯁꯄꯤꯌꯔ ꯄꯣꯠ ꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯑꯇꯥ ꯄꯤꯌꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯥꯅꯅꯦ ꯅꯤꯄꯥꯁꯤꯅ ꯈꯨꯂꯥ ꯑꯇꯥꯁꯤꯕꯨ ꯌꯣꯝꯃꯒ ꯄꯨꯊꯣꯔꯛꯏꯕ ꯑꯩꯅ ꯂꯧꯔꯣꯏ ꯄꯦꯀꯦꯠꯀꯤ ꯄꯤꯌꯣ ꯍꯥꯏꯅ ꯂꯧꯕ ꯆꯪꯈ꯭ꯔꯦ ꯃꯤ ꯌꯥꯝꯅ ꯆꯤꯜꯂꯤ ꯁꯤꯒꯤ ꯗꯨꯀꯥꯟꯁꯦ ꯉꯁꯤꯗꯤ ꯈꯔꯕꯨ ꯀꯣꯝꯅ ꯂꯩꯔꯝꯃꯤ ꯑꯗꯨꯁꯨ ꯈꯥ ꯀꯨꯏꯔꯦ ꯑꯩꯅ ꯉꯥꯏꯅꯔꯤꯁꯦ ꯌꯥꯝ ꯐꯤꯁꯨ ꯂꯧꯔꯛꯑꯦ ꯄꯣꯠ ꯆꯩꯁꯨ ꯈꯔ ꯂꯩꯔꯛꯑꯦ ꯍꯧꯖꯤꯛꯁꯦ ꯁꯟꯗꯥ ꯑꯣꯏꯔꯦꯕ ꯂꯥꯏꯠꯀ ꯊꯥꯟꯅꯈꯠꯂꯦ ꯗꯨꯀꯥꯟꯗꯁꯦ ꯑꯩꯁꯨ ꯆꯠꯂꯒ ꯂꯥꯏꯠꯇ ꯊꯝꯃ ꯀꯠꯂꯨꯗꯣꯏꯅꯤ ꯑꯗꯨꯝ ꯄꯥꯄ ꯍꯜꯂꯛꯑꯦ ꯌꯥꯝ ꯂꯥꯞꯇꯦꯕ ꯑꯩꯅ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯌꯧꯔꯦ ꯑꯗꯨ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯁꯟꯗꯥꯗ ꯂꯣꯏꯁꯜꯂꯒ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯌꯧꯔꯛꯑꯦ ꯊꯝꯃ ꯀꯠꯂꯨꯗꯣꯏꯅꯤ ꯃꯈꯥ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯇꯧꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯌꯧꯔꯦ ꯆꯪꯉꯤ ꯃꯌꯥꯝ ꯅꯤꯡꯁꯤꯡꯉꯅꯤꯅ ꯍꯥꯏꯖꯔꯤ ꯚꯤꯗꯤꯑꯣꯁꯦ ꯇꯔꯨ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥ ꯂꯣꯟꯈꯠꯂꯦ ꯌꯨꯝꯗ ꯌꯧꯔꯒ ꯆꯥ ꯊꯛꯇꯒꯤ ꯉꯥꯏꯅ ꯂꯩꯅꯔꯝꯃꯦ ꯆꯥꯁꯦ ꯑꯩꯅ ꯁꯤꯡꯒ ꯏꯂꯥꯏꯆꯤꯒ ꯍꯥꯞꯄꯒ ꯂꯣꯟꯈꯠꯂꯦ ꯃꯌꯥꯝ ꯆꯥꯏꯉꯥ cái phía bao giờ ra mẹ nó suy nãy mình lấy chả thắc lùi đây mẹ chạy nghe mau khoảng đẹp làm chiếc cái phía sẽ dùng bên thâu mang cuốn khen chung làจะได้ยงคำมั่งเถิดทาสำลังกุยเกิงในดีบินุยายไอ้น่าสามนี่แม่ไอ้เนี่ยพี่ชาบะเคยก็ให้กันแล้วกันเนี่ยสาพี่บันพี่ชาเนี่ยพี่จันทร์แหละมาไม่ acting เต้าใครน่ะดีเลยนั่งดิบุยปัจจัยปัจจุบันเตี้ยVideo pada ketahan pun dia belai. Mak kari marono ni. Mama acting tahu kerajaan je lebih siap.
ประมาณนั้นสาบพีนี้เป็นเท่ามังกุนเขียนจงลาจะได้ยงขมังแต่ท่าฉันหลังกุยกันในดีบินุเจ้าไอ้เจ้าอุยนะหุลละจีดนะโอยิดนะหุลละอุยนะโอปังกันดิมจะกุยสาดีเยเสด็จพิจินเจลีเยเป็นเท่ามังกุนเขียนจงลากุยได้พี่ก็สาดแบบพี่มันเตียงมาจ้ามาจ้ากาสิดีสานิงบันนี้แบบปัจจามาคุณทราปีเรเลยอยู่เด้เลยก็ชิ้นไหนเรียกกันตรงนี้ก็แม่ถ้าพี่มันเตียงมาจ้านี่ใช่ทำปลายกินเนี่ยมาจ้าปิกปนเนี่ยแบบไอ้น่ะสากี่วันนี้แม่มุชีน่ะอิลลิเมย์นะไอ้น่ะสาบะตั้มบะเฮรักก็ได้จะอุบกันดีแกจะอุบกันดีสารักแต่สมมาจ้ามาชูเสียสมสาเลยจะอุบกันดีสารักเดียบแต่มุชีน่ะอิลเลยทารวงางบดาหมูนักกอดปะก็กันถึงกาวเลยมันโดนมีนั่นเนี่ยปิ้วพะเจยนั่นเนี่ยมีนั่นมาทำดูก็สมัยนั้นปิ๊กปะมาซาดาเวลากะการนั้นสันนะเดียบดูอ่างสิงบันดาซาบกคนปัตตานีปามาซาเนี่ยปีมาซาสิงนะไปไปกี่อ่างนี่ปามาซาสิงนะก็เชียดไปกี่แต่จำเนี่ยมาตาซาบกปังกันดิมจะกุยสาดีสเรพิจิลเซลีเป็นเท่ามังกรขินจงลาเนี่ยไม่ใช่ชุมาเตียมาสักตัวให้ไว้ให้แต่ไว้ให้ท่าวิธีไหนนะแต่แม่มากินวิดีโอสมัยต่างสิ่งก็เลยสินจะได้ยังบีว่าปุ่นกูให้ยังไงเลยแต่น่าทักกันจะดีมิชิระเบชนาสิ่งนั้นเราบัดเทียงนะพี่บอกไว้แล้วก็ดีไลค์ตัวฉันบิวมูสับสไครป์ตัวเบชนาสิ่งนั้นสับสไครป์ตัวบิวก็ครั้งตัวเบชนาสิ่งนั้นที่สับสไครป์ตัวเรามาแต่เดี๋ยวนี้มุกก็มูสับสไครป์ให้นั่นนำเสนอตัวอันสับสไครป์ไปทั่วกี่ตัวกันโอเคแม่ thank you for watching bye bye ma'am